Kukising Senapati da Changdanaba KSO na Khanghankhre pawasi pandam pawsi dagi laukhachavane Senapati District Students Association satsagi yasinaba mapuraktriba fauba Kuki community gi miyoising Senapati District manungda Changdanaba Kuki Student Organization KSO Sadar Hills na Khanghankhre KSO Sadar Hills na thadorokpa cherol amada satsagi yasinaba mapuraktriba fauba education marketing amadi medical ga mari lainana oirabaso Mawong amata Kuki furup ki miyoy amata Senapati District manungda sangbiganu amade Senapati da mahi masing tambagi thabak su tawdanaba khangalle hairiba wafam asi Senapati da khundariba naga furup sing amade Kangpokpi Sadar Hills District da khundariba Kukising anigi marakta yasinaba wafam ama laktriba fawba chanagani haire kotu amasung NPO anigi marakta November 18 da numidang athengba fawba wari sanakhiba adu nakal anigi marakta positive oiba fallamata purakpa ngamkhidi haiba wafam thamlakpaga loinena Tha asigi kulumdoi gi numidangi Senapati District Students Association Satsa volunteer sing na Christmas amadi New Year gi yumda halakpa Kuki individual sing maugeta detain tawduna thamki haina su phongdorokle yasinaba ma laktriba fawba Kuki miyam maruwaina mahiroi sing na chathok chasinda sectionaba wafam su thamlakle Manipur pumba total shutdown laukthokre pawasi pandam pawse dagi lakhochavane khulngak pa hatpa amadi fajan khibagi mayokta December 18 ki numidang wairam pung taruk tagi December 19 ki numidang wairam pung taruk phauba pung kunmari Manipur pumba total shutdown laukthokre Joint Action Committee Against the Killing and Arrest of 6 Innocent Village Volunteers ki maikei dagi thadorok pachero lama na hai ngaha nungthil pung ama tabada Amuraizam Laikai Community Hall da JSA gi executive mifam ama pangthokhibaga loinana warep ani lawkhe warep sing adudi ahanbada tha asigi taraga marida Salungpham gi thogdokta laikhidraba laisram prem gi asiba hakchang chenariba police personnel sing terminate tawraba matungda lawba loinana lakliba chaisat 19 gi numidang wairam pung taruk tagi 19 gi numidang wairam pung taruk phauba Manipur pumba total shutdown tawba haina lepna re adubu essential service sing di komthokane ani subada fakhiba khulngak pataruk village volunteer condition amata yaudana thadoroktrabade total shutdown matam sangdok pa haina lepna ki haire Nupi ani Fubada Chennaba miyoy ani fare pawasi Kangleipaki Maira pawse dagi lakhachavane Nupi ani yauna miyoy ani da khut thaduna phut sairambada Chennaba miyoy ani Police ki kangbuna phagatpa ngamle haina Manipur Police ki PRO na thadorokpa cherol ama na haire tha asigi kunithoi gi numidang pung 8 lom taba matamda Imphal gi City Police Station gi manung chanba Thangal Bazar ge Sangai Continental Gali gi mamangda laiba Khalsa Medicos manakta Nupi ani yauna miyoy mari da kihan khangan baga loinana Khut thaduna phuramle haiba wakat ama lakpadagi police na thijin humjin bagi thabak chathabada miyoy ani adu ngahan fagat pangam khibani haire faraba miyoy ani adu de uripok khaidem laikai dagi mutum mangal maitai chahi 18 amade pukrambam nongpok an ba chahi 13 ni haire CM loisan gadabani hairu bagi faru basing Congress na taram na okre pawasi pandam pawse dagi laukhatchavane Manipur kansi haidavade Chief Minister Biren amadi mahakal loina ba MLA Minister Singh Loisan ba mathau tai haina Facebook ta post tawbada senabani haiba miyoy kangbu ama police na faraba matung bail da thadokraba matung da miyoy sing adu Congress ki maikei dagi taram na okle haina BJP na maral sibaga loina na Congress ki thawong adu bu akan ba mawong da condemn tawragle Thambal sanglen da pawmi singa unaba mada BJP Manipur Pradesh ki General Secretary P Premananda na hai Manipur News Group 2024 kauba Facebook page amada Chief Minister gi mathakta akan ba wafam thambaga loina na Mahakal loina ba left hand amadi right hand da lairiba Minister Singh loisingadabani haina post tawrokpa yaning de Thawdok asigi matangda chumaran haibadudi kona lakadabani adubu asigumba thawong asi chathabada Chennabani haiba sing bail da thadorokpada Manipur Pradesh Congress Committee na taramna oktuna aranba tawba singbu sawgatpa manba thawong chatharakpa asi laibak thivane Manipur gi hawjik wairiba phibam asida political party singna amaga hunaduna laibagi matam natte miyamna su hunaba si taninglam loi haibaga loinana Mangda tariba isu singasi mapung phana solution puraknaba laingak na honariba sida opposition gi maikei dagi mapung phana sawgatpam thoi hai kheng Kuki terrorist singna Christmas ki khudol oina bom amadi nongmai kablakre asokapan yawramba yai pawasi pawjel pawse dagi laukhatchabane hauki ba chahi gi me ahum dagi chatharagliba Kuki narco terrorist singi landa matam khara lepluraba matung Christmas lining chatpa singi khwai dagi chawba kumai oiriba Christmas ka mari lainana Kuki terrorist na Imphal East District ki chinga nakna laiba khul singda tha asigi kun manga dagi bom amadi nongmai kaptharaktuna landa ba haurakre tha asigi kun manga gi numidang pung 8 lom taba matamda
Imphal East District ki lamlai esegi manung chanba thamna pokpi ga nakna leiba khulsingda kuki terrorist na uyok sing thakthagi bom amade nongmai kapsilaktuna ki halakraba matung ngaranga yukpung taruk lom taba matamdaso district asimaki manung chanba khundrak pam esegi sinam khulamade thamna pokpi da kuki terrorist na bom amadi nongmai kaya kaptharakhre kuki sing na nongmai kaptharak paduga mari leinana khulngak pamade state force na su handuna nongmai kapna khe Press na fangba paugi matungin na ngarangong tilpung anirom taba matam pauba nong may kapna ki haire. Kuki kulay paiba sing na sinam kulgi hek mayong na badalay ba tandan school dalay diba BVF ki kiem tam na nong mayama di bom kaptharak pagaloy na na. May kam dalay ba Manipur Rifles ki post so nong mayama di bom sezina duna landara kiwane. Kutok na badugi pau hek fangbaga state amadi central forcing mapamadu da sangsin duna kuki singi mathakta nong may kap ki haire. May kay animagta numidjong ba matungpung anirom taba pauba. Marak-marak tanong may kaam na bagi tawdog aduda. Kuki terrorist nga sokapan ng badanatan na. Asiya na yawram gadra hay bagi sing na balay hay na. Mapamadugi kunjasing na pongdorok le.